Kolkata Godowen Mei Chakpada Sikhiba Miyoi Taragamapan Sukhre Makhata Thibagi Thabak Chatthari. Kolkata gi Anandapur area da laiba Nazaribad Godowen Mei Chakpagi Thodokta Miyoi Ahungi asiba hakchang thengnakibadagi punna Sikhiba Miyoi Taragamapan Sukhre Makhata na Godowen aduda thiba khangdriba sing adu fangnanaba thiba humagi Thabak Chatthari haina police ki maikedagisu fongdorakli. Hauji Miyoi kungamanga Dagina kuntra fawbarom thiba khangdana leiba maramna asiba masing asi hengalakpa yana leiri maragasida police na fongdorapagi matung inna Nongpok Medinipur district ge miyoi 13 thiba khangdana leiri loinana asibaga chap chaba masing asi rescue toriba thabak loshilaba matung phawbada khangba ngamgani haibagi thazaba pirakli maragasina Godowen nadugi mapu Gangadhar Das Lebapu Panumitagi Thiba Khangdana Leirakpa adu FIR gi matung inna mahak fari hairi mahak faraba matungda court puthoklaga numit nipani gi oiba police remand lauthaduna leiri Nongpok Medinipur manungda leiba Khejuri police station gi manung chanba Nongpok Harma khungangdagi Gangadhar Das na chahi nifu hena mafam aduda decoration gi oiba lalon itiki thabak chathaduna lakhibani state minister amasung Kolkata gi mayor Farhad Hakimna Fongdokibada akanbe action pumnamak thodok aduda chenaba singi mathakta lokhatkani haina fongdorakli administration gi maikadigi official singa thiba khangna leiba miyoi singa dugi yumda chatuna imung manungi miyoi singda piba yaba mateng pumnamak pigani haina thajaba fongdokhi laingangna sikraba singa dugi imung manungda lupa lakh 10 gi sel gi mateng laukthokpa laikhre mateng adu asiba singa dugi masak maming ningthina khangdoklaba matungda pigani haina fongdorakli mai chakpa adu pung Taret lom chupna chaklaba matungda fire standard taragani thoina kan khibani